अहानबद यामना मरुइबा पाव अमा अपडेट थमजगे पुलिस ता अरामबाई यावी हाइबा कुकी की प्रोपेगेंडा पुलिस ना याखिद्रे ngamkhai ngakpa amasung miyam gi lanthung ngak senanaba Morehda mathau tawriba पुलिस कमांडो सिंगी मरक्ता अरामबाई तेंगोल अमसुंग अतोपा कंगबु कया अमा यावी हाइन कोटु अमसुंग ITLF ना सिरखिबा मराल अदु manipuri पुलिस ना याखिद्रे पुलिस कंट्रोल रूम ना ngasi थोकपा सेरो नाहाइन Morehda security force ना तंपाकी लालहौबा पुल्लगा थबुक तवी हाइबा कमिटी on tribal unity Cotu amasung Kuki inpi manipur na thasi gi taraga tarita social media da thador ki wafam adu yumpham yaudabani madu miyam da lan uhna ba hodnabani ningsing bayabadi mamang sahi ki me ahum digi surasanpur dagi hawraki bakanglup ki irang asida Morehda Kuki militant sing na thengkhang character state security force landarak tu na Morehgi STPO sing tham anan yauna police personnel ahum nongwai na kap tu na hatre state force ki personnel kaya mana sok up nanghan khibagi thaudok laikhrabani mastana tana mamang tha December manga dagi ngasi pau numit nipuga manga gi manung da Kuki militant sing na maitai kun ga taruk hatre masigi manung da December manga da leithau da mioi 36 December kuntra da kadang banda ama December kuntra ga mathoi da tumukhong da ama tha sigi tramathoi da kumbi da mari tha sigi taraga tareta Morehda ani tha sigi taraga nipan da kangsup da ama amadi ningthau khong da nipan hatre aduga mioi taraga humdoina asok apan nanghan khre hairi aduga mathangi update asna CRPF ke nongmai maruna panbadagi laikan narakhiba ama sire Kuki militant sing na Bisnupur district ning thaukhong kha kunau da misam mari nongmai na kaptuna hatlam laba matung maike edum gi khwesaunar ba khunja sing na makhoiga oina thengnazarage nongmai piu haiduna naran senada leiba ani suba IRB dagi headquarter thomjin bada mafam du da leiramba CRPF na kapthorok pada miui manga soktuna laikan narakhiba gi manung da ama leikidre leikidba miui edudi thinung gai dagi pebam sana sahi kunga mathoi apokpa sitaranjan ni mahak haukiba thasi gi taraga nipan da Bisnupur maike dagi khunja na hasani romgo loina na Kuki militant sing thengnazarage nongmai pibiro haiduna naran senada leiba ani suba IRB battalion headquarter sanglubada mafamduda leiramba CRPF ki personnel sing nongmai kapthorok pada kokta nongmai maru ama panduna sokpadagi North AOC da leiba ras medicity da arufiam da laikan aduna leirakdaba matung ngasi nongalam dai pung ahum rom tapa matamda hospital asida leikidabani maki thawai yaudraba sang adu postmortem gi tamta rims ki mokta thamkhre hairi aduga mathangi update asna ruling gi MLA khardi thawai manglaba sumang jarge Morehda chatlani haiba yorakle yumthang na balaiba Myanmar dik sangsilak pa yaun phaba makhal gi khulai paiba Kuki lalhauba sing na Morehda leiribe state force sing da yamna lak saba mong da atat akam leitana bom amasung nongmai kapsin duna security personnel sing mathang halak liba kaya amana sok apan nang liba khangba ngamdraba ruling MLA khardi thawai manglaba sumang jarge Morehda leidun state force sing pukning thaugatuna thauna hapluge haina yorakle haukiba 2023 gi me ahum dagi thoklok liba irang asida center amasung state lorok liba thaudang sing asida manipuri miyamna pena daba kaya ama yawba dagi central force sing gi asat awok sing da bapiba asi anoba thong amadi oidrabani miyam bunga kani nongmai kapar lefan gani nongmai kapsilak liba Kukising bu handuna thengna gani haina leiriba central forcing na Kukising gi marakta leina maitai khulsing da nongmai kapsil hali mi kayama hali haiba gi pena daba amadi tongan ba drone gi number video footage sing social media sing da site work pa digi central forcing gi mathak thamlamba thajaba du henna mangsilakpani state force ta Kuki kulai paiba sing na khut tharaba phawda yengduna leiba makhoida khut hanbagi ayaba pidi haiduna adumak yenglaga tawdaba yadaba khardamak tawraga leithokpa asina su state force amadi miyam da pena daba asum hengalakli handakta Morehda state police ki commando sing da khut tharakpagi thawdok adu Assam rifles ki kesper da Kuki kulai paiba sing na nongmai maton onsen duna ki hanbada Assam rifles personnel sing na karisu tawduna handuna mamai leiraga satkiba video amadi photographs sing social media da thadok narakpadagi miyam da khoirang khoisauna ba asum hengalakibani border town Morehda leiba manipuri police ki special commando gi SP gi voice message amada yamna pendana phongdorakhiba ikoi kanbar lakpagi mathau tade commando sing Burma dagi sangsilakpa apaba makhal gi landa sinagdaba khulai bomb season aduna commando sing hatnaba hotnare commando siba yaure commando sing gi tofam thokpa tawgani mayam kumhai oina yenglaga leibiyu haiba wafam asina su center amasung state government na tawriba mong mataw asi karino haina pendaba kaya ama yaunare hairi thoklib irang asigi mari leina chief minister N Birena Lauduna Chief Minister Secretary ruling gi leiriba MLA sing yauna mifam kaya ama toina pangthoktuna lagli hairiba meeting asida ruling gi MLA sing gi maike gi irang asi laksinaba security gi oiba thosil thaurang sing gi matang da sukhanabada tawriba mong matau sing pena daba kaya ama su leire hairi handakta ikoi dina Morehda leiriba state police ki commando sing da sniper amadi RPG yauna kapsilaktuna attack tawrokhiba asida state force ki henba personnel sing thajin bagi matang da su kaya apenbo oide Morehda special commando team manga thakre hairaga ukrul gi kasom khulenda oina tharamba asina kari tawba thari bano kasom khulendagi matau karam lambi da Morehda yaugadori bano haina hangnabasu yauri oiragliba fem asina ruling da leiba MLA mari manga de Morehda oina zatuna leirurage sirabasu
सिरसनु सिखिबा तारगसु इरेबाक फावबदि कनबा ngamhogani haina pendabag loina chief minister gi mafamda phongdokpa फावबु यावनरे हाइरि निंगसिंगबा याइ हंदकता कैराव असेंबली कॉन्स्टिट्यूशन की एमएलए लौरेंबम रामेश्वर मितेन इरेबाक कंसी हाइरगदि इकोइना कंजगदबनि लेरिबा गवर्नमेंट असिदा थाजबा थंबिरनु हाक इसामक्सु वॉलंटियर ओइना लाई खुरुमलगा लेबाक ngakpa thoklage leptana chatlagani haina su phongdokhiba leikrabani hauzik Morehda leiriba state police ki commando singi maikaidagi su Myanmar dagi yauna afaba makalgi khulai paiba singna satharakliba attack asida defend tawnaba honabada awaba kaya mayoknari masing yamdaba tana khulai matik chana paidaba asina Kukising na nongmai amadi bomb kapsilakdaba su madu defend tawbu oina केमदगी नोंगमई खरा कापथोकपना तना करिसु तौब ngamde फिबम asida adumak leiragadi Kuki khulai paiba singna laksinba asi खरा वागनी अदुबु सैरक असिदा Morehda स्टेट फोर्स थाजिन बियो हाइरगा सेंटर की फोर्स ओइना थाजिलकपा असिना दिकरिसु इफेक्टिव ओइना थबक तौब ngamloi Kuki खुलाई पाइबा सिंग असि सेंट्रल फोर्स ना सबसाना मयोक नबा अमदी मखोइदा खुद थाबा तौदे Kukising ना Morehda की स्टेट फोर्स सिंग कमांडो सिंग लौथोको हाइना लेरिंगै सैरक स्टेट फोर्स ngakta थाजिलकपा असिना सु हेना मोरेन हंथनबगी मरम ओहले तौरिबा थवंग असिदि Kukising ना हाइबा डिमांड अदु फंगनबा सिलकपा थवंग सब मानरे हाइना सु एमएलए खरना पेंदबा फंगदोरकली अदुगा अरोइबा के अपडेट असना चीफ मिनिस्टर ngasi opposition political party taraga unagadori chief minister N Biren Singhan hayeng numidang congress amasung wakalun manaba political party taraga unadun wari sanagadori status da thanipan henjelaklob irang asigi matang da opposition da leriba opposition political party taragi mihut chingna state asigi chief minister N Biren ga unadun wari sananingi haina ikiba city ki paukhum ngasi manipuri pradesh congress committee ki president K Magasan Pirakhrem ningthaujam Jeffrey secretary to chief minister ki serol adu hayeng numidang pung taruk ta N Biren Singhan Mahaki Secretariat Office ta unabagi ayaba pire haina pongdokli ngarang MPC ki President K Magasan Chief Minister ki Secretariat ta ikiba city amada state asida thoklebi irang asiga mari lena opposition da leriba political party tara Aam Aadmi Party Communist Party of India Marxist Forward Bloc Indian National Congress Janata Dal United Nationalist Congress Party Revolutionary Socialist Party Shiv Sena UBT All India Trinamool Congress की ओइबा मिहुत सिंग इराई नुमित्ता मिफम अमा पांगथोकलबा मतुंगदा चीफ मिनिस्टर उंगनतन वरी सानबगी वरेप असि लौखिबनी हाइरि ngarang political party taragi mihut singna lawkhiba warep adugi matung ina political party taragi lusingba saurakna mihut kunga mangaromna chief minister N Biren gi unanaba ki ayaba amma lawnaba chief minister gi secretary ta eba serol amma pisin khibani political party taragi maikei gi irakhiba city adugi paukum da ngasi chief minister gi secretary ta ningthaujum Geoffrey na MPC gi president K Magasan ra pirakhiba paukum amagi matung ina hayeng numidang pung taruk ta chief minister gi unaba ki ayaba adu pirakhibani